Pauseda yumpham oiba maru oiba pau khara update tokjari recognize tawdaba khulsing lengaki khudongchaba amata pidanaba thorang paikhale chief minister lengaka sine recognize tawdaba khulsing lengaki khudongchaba amata pidanaba thorang paikhale haina chief minister nongthombam birena phongdokre wafam asing asi palace compound da leiba city convention center da state ki thakda pangthokiba humpudra ni thoisuba wildlife celebration lesingani kunmari losenbagi thoramda chief minister nongthombam birena phongdokibani manipur lengaki forest department na sinduna wildlife conservation through coexistence haiba thimda humpudra ni thoisuba wildlife week celebration lesingani kunmari losenbagi thoram aduga mari leinana chief minister nongthombam birena makha taraduna hai ngasi pangthokliba wildlife kanbagi thoram sing asi manung hanjin ba chingi mafam kaya da pangthoknaba honasi forest amasung wildlife kanbagi thoram thabak sing asi table da di ningthina pangthokpa urabasu field da pangthoktabagi mami ama chauna tariba asi yamna laibak thibani masi hena nungaitrabadi wildlife ki oiba tangdangba mafam amata aikoina haujik phawba kanduna thamba ngamdriba asini aikoina hiram asigi matangda field da pangthokliba thabaksing asi fail oiraba amaga pangkhakni ngasi forest lam ningthina ngak chenma ngamdana leiriba asi aikoina yamna hakchina lobo mathoktai forest ki ek amasung logi wangmada village ship amana forest ki lam pithok lamba aikoina ngasi thengnariba asi yamna tayonaba amani forest ki lam mangsilakpa mafam amada wildlife kannaba honaba haibasi yamna nungnangningai oiba amani wildlife kannaba tongan bathabak paikalabasu umang wamang leitraba karamna wildlife kanma ngamgadoribano haibasi achaw wahang ama oiri forest kandragadi paikaliba thabak thoram singi kanaba amata leiroi maram asina aikoina maru oiba forest amadi revenue department ta leiba official singna thamoi sengna tungi mirolgi khanduna thabak paikatpa mathok tai haiki makha tarakpa pauda BJP dagi tokpa toktaba mungnaba hengalakli National People's Party NPP Manipur ki state legislature amadi MLA sing hojik paliba BJP na lusing balengak asida yawba natraga yawdaba haiba warep anigi marakta chauna muknaba hengalakle October 5 da New Delhi da NPP ki National President Kortnath Changmana mifam mapu oiduna Bharatiya Janata Party na lusing balengak asida makata na yawgadra natraga yawraroidra haibagi warep logani haina torumba du yaithokraba matung hayeng October gi tarik 4 da mifam famduna warep lawnaba lepna khibani adumapu yaithokiba mifam asi hayeng pung 4 makairom taba matamda uripok naurem thongda leiba NPP gi head office da state executive committee gi mifam ama famnabagi damak party asigi secretary KH Syamna notification ama thokrabasu MLA singi marakta BJP de yawba amasung yawdaba haiba nakal ani naina hojik phawbagi oina chapchaba phirep lawba ngamdri masina maram oiraga Yang pangthokadoriba National Executive Committee gi mifamda NPP Manipur gi MLA amadi executive members sing punna saruk yaba ngamgadoribra haibadugi wang lakli NPP Manipur State Executive Committee gi mifam ama October 8 da phamnabagi matangda State Secretary na thokiba notification adugi copy sing National President oiriba Meghalaya gi Chief Minister Konak Sama NPP Manipur State Unit ki in charge su oiriba Meghalaya gi Deputy Chief Minister Proston Tinchong Manipur ki hanagi Deputy Chief Minister oiramba NPP ki National Vice President Yumnam Joy Kumar yauna State ki Legislature ki MLA sing State Unit ki President N KYC yauna Executive Member pumnamak pi khrabani tarani thoisuba Manipur Legislative Assembly ki mikhalda mai paklaba NPP ki MLA taret hojik paliba BJP ki lengak asida support tawraba matungda BJP ki matungda ani suba MLA khwaidagi yamna leiba party asi Chief Minister N Birena lusingma lengak asida chogatuna laklabasu hojik thokliba irang asida lengak ki oiba chapchaba phirep laukthoktabagi matangda MLA singi marakta nakpak tain naina BJP dagi toknaba wafam kaya phongdokna kiba leikrabani Manipur da mamang chahi gi May 3 dagi Kuki narco terrorist singna chatharakliba lal asigi waroisin ama tha asigi 3 da purakpa ngamdrabadi BJP da sogatliba NPP makhatana sogalaroi haina National Vice President Yumnam Joy Kumar na lauthokiba leikrabani loinana party asigi MLA oiriba MD Narul Hasan chu chap manaba wafam phongdokiba leikrabani Makatarapa Pauda Good Governance Party ki President su oiriba Senior Journalist Yambem Laba Police na phakre
Manipur ki senior journalist oiriba Good Governance Party ki President Yambem Laba yauna miyoi ani ngarang numidang Imphal Police Station ki kangbu amana phakre hari police tagi phangba paw amagi matung inna People's Tribunal Center kowba loop amagi makhada terada leiba nupi amaga lupa lakh tara taruk tonbagi wahouda Yambem Laba amadi Khuraijam Amudon leirakdagi Khuraijam Dhanabir Elias Tony kowba miyoi amana kihan khangan bagi thabak tawre haibagi police ta case thagalakbaga mari leinana makoi ani ngarang numidang uripok Yambem leikaida leiba labagi yumdagi phakibani hairi lupa lakh tara taruk tonbagi mingda Dhanabirna Yambem labagi nongoi paiduna kihan khangan ba tawkhibagi mingda Imphal Police Station na case ama lokhatlaba matungda criminal intimidation ATM to mother gi makada tongan ba am case kaya pansinduna makoi ani bu phakibani ningsingba yai Good Governance Party gi president oiriba Yambem labana hauzik paliba lengak asigi mathakta hauzik thokliba irang asiga mari leinana akanmu wafam kaya nganglubagi damak mahaki mongjamda leiba farm gi yumda nongmai round kaya kapsin khibaga loinana mangonda sakhangdaba kayana aki akhang pohanba laikhrabani makha tarakpa pawda ITLF ki secretary gi yumda sakhangdaba singna attack chatharamlei Indigenous Tribal Leaders Forum ITLF ki secretary gi yumda masakhangdaba miyoi singna attack torombaga loinana nongmai round khara su kapthoklamle hari nakal amoromda ITLF ki Department of Information and Publicity Secretary na thadorak pachirol amana hai ITLF ki secretary gi yumda sakhangdaba singna attack chatharamba adubu ITLF na akan momongda condemn tawi harakli thaudok asigi matangda press na phangwa pawgi matung inna ngarang numidang pung 10 rom taba matamda Churachandpur Police Station ki manung chanba New Lamka gi Dokars Bank da leiba ITLF ki secretary gi yumda sakhangdaba singna attack chatharam khibaga loinana nongmai round kaya su kapthoklambani hari hariba matam aduda ITLF ki secretary masadi yumda leikide hari hauji phawbagi oina thong adu kanana kari maram gi damak chatharamlibano haiba khangba ngamdri nakal amoromda ITLF ki Department of Information and Publicity Secretary na thadorakhiba chirol amana ITLF ki secretary gi yumda sakhangdaba singna chatharam khiba thodo adu akan mamongda condemn tawi mahaki mathakta tha asigi mangada Law United ki oiba mifam ama yawrubaga mari leinana masakhangdaba singna makhal makha kaya gi aki akhang piba amadi mahaki punsida singnaba kaya leirakli chatharakliba thawong asi ITLF na hojik thokliba conflict asida lanna uhannaba honabagi thawongni thawong asi miyoi amatada chathaba oina lode achumba amadi asengba pamba miyoi singi mathakta chathaba thawongni haina lawri maram aduna mari leinaba singna thawdo asigi matangda thijinbiduna maralaiba sing chairak pigadabani amadi ITLF ki secretary busu ngak senaba thogdang lokokadabani harakli makha tarakpa pawda October 13 lengangna Kuki Rising Day tharambagi mayokta DIPR gi calendar mai thagre Chaliba October 13 Meira gi 15 panba Chagolchen numit lamdam asida khundaminari ba chingmi tami anigi khwaidagi senglaba Meira hauchungbagi Numitpu Manipur lengangna Kuki Rising Day haina hapchilambagi mayokda Kangleipak Kanbalup KKL na yaningdaba phongdoktuna Kaisampata leiba DIPR gi complex ta department asina phongba wall calendar mai thakre BJP na lusingba lengak asina paikhalakliba thong asibu yaningdaba phongdoktuna KKL gi kangbu amana ngasi DIPR office ta changduna calendar da yauriba Kuki Rising Day ga mari leinana officer singa wari chanaraba matungda government ki gazette notification thoktuna numit asi lepkhibani haina phongdorokpadagi pendaba phongdoktuna complex asida calendar adu mai thakibani thong aduga mari leinana KKL gi media coordinator Dhiras Hamomna hai chingmi tami anigi senglaba numit oina machin manau nungsinabagi mari sagatuna pot lanaba numit asida handak chahidagi Kuki Rising Day haina hapchilamliba asi hauzik thokliba irang asida Manipur lengakna Kuki singi mateng phongna panglabra haibagi chingnaba leire Kuki Rising Day haibasi Manipur India da natana malemgi mafam amatada leite Manipur lengakna Kuki singda phongna mateng panglabra haibasi tha tara tare chatharakliba narco terrorist singi lan loisinba ngamdaba asina amuka hena singnaba pohale athuba matamda Manipur lengaki DIPR na phongliba calendar asida Kuki Rising Day haina hapliba asi Manipur miyamda marik chumbo wafam lengakna sengdokadabani haina pawmisingda Dhiras na phongdoki